Hello ma'am, ngasi akoy se halani ado video se yam ngan na mamangdagidi lawba ngamdre loisanba kado. Chemo dada di kuramaroidro, chemo dada di kuramaroidro. Video calling tawo ayo. Chemo dada di kuramaroidro. 저 부부조 있다고 그랬죠? 부부조 있다, 부부조 있다. 그래. 부부조 있다, 부부조 있다. Garida lakpanina garida oina handoineba ko mayam akhoi se ado diagi papasna dia tumnabani aina tawbiri se ngumana masan pisa nungaina baina chala chala bye 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 thokle mayam chatning dana di lakpani ko habdi jumda la amdai da haraubagi feelings to adudi oidre chalamdai se khoi humaki mutse off oide ado dia di chalamdai se ma di chasia ya da na ko mahani ma phise chaloi ya da na adu bada mabok te mung hena prem pok tha gare mana chaloi ya da bado chatning da bado u bada ngasti akoina lahane chatpa udar bon mai kai du da lak tare ko akoina walking hek chatpa onuguna ga hat ki thong do adom dagi oina lae sisina borokhala phawraga chattori mare ahan ba chattori ni driver se anobani ba ko khoi gi lahani jatpa driver do nati ba se anoba mani sina do mana som lambi siga chakra sina shortcut do yae na dom do chatle sida meam weather si su ko ngasi se sa de do no sa di sa de no dagi dumai tawi do haflong da nong khangna ga ni phatri se nong se handa khara ni se continue chuna dum lai re ba kwa khang de kamai na taw de ba do journey to ba gi di yamna nungai ba weather ni ba ko oi ni se ni sa su sa da ba mai na dum ke no taw na ya ne kai hai no mama ba ba do pa sana pa ayo ko di ta ga lo ni ba ba aina samaina mobile makut se manungdagi oina kapua o aina mobile samaina khatang makut se thindoga background se loba do ma haiba mobile khirki wangdagi makut thoka noine mobile ta gi ne nangna oi takpi ra boi ngonda tumo मैम ऐसे हंदा गाड़ी द चटपदा खतंग ने गैस कायरा गइनो खंगदे ओ दे दुमाइ तौरी बक्वा अदुना ओदा न बाइने एबोमिन दो चासले बा अदुना तुंबा से लंबी से हाफ्लोंग द फत्तबदा अखा कुइना फासी न लइए बक्वा आइगा दिया का सके सुम खंगदरे अकोमरा दिया पपाना हौदोरे इनी को मैम हाइदि इसा से मुंधरे बदोइदि अयु nganta थोलकपनि न ngन न सु तुमदो हगतलगा लोइसन खोचन न सु तौरे आई गुली जासन बगा क्वा स्वाइ मफम से मैम अखा कुइना फासी न लइरिए बखोइ से हाफ्लोंगी मनुंग सिगा क्वा हाइदि लंबी फत्तबा मनुंग दो अदु दुगने अदम नोंग से जेमु मैम फजद्राइना नगना उबदा सु खुफा जबनि चिंग सिदा नोंग सिना समाइना नगना उबसे फजबनी मैम चुरगदि लोइरे थवाइ से फजा चाए बो कइम फजबम लैतबिदा मी ओतलिनि फजना चुद्रगा सुवाइ चुरदि कया यम ngin hel lambi ga phattaba sida ado khoi se hafrong la le मैम driver si thauba su yamna haiyaba kwa aduna yam yang na su jawre ado driver se hojai da le hogdoine ba kwa aduduna ma se lamdingi doi da sak pizza gai na puthari ni ado akhoi di am chaning dre doi su cha da badi yadre mudum barogi chak cha na basu productra bani na khoi su khara cha gai na sange dum lambi sida charaga driver se le hore मैम अखोय हुम तमुक लाए दो दिया से मुतुम धरे को तुमबगा हगतपगा तनी माना तवी से चाबगा अदो अंको मो खोय सिदी अखोगी तेजपुर जौरम दाइने बको अदो दुदा कॉफी कप अमतंग थक्सी आइना दुम बाथरूम सु चंगना बाइना लो दिया से मो हौदोगा पुथोरे ए अंगक तेंगक पांगांग नि बो सेंगांग से
ꯍꯥꯏꯗꯤ ꯇꯨꯝꯒꯦꯁꯨ ꯌꯥꯏ ꯑꯗꯨꯗꯩꯗꯤ ꯍꯧꯒꯠꯂꯣꯏꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯤ ꯍꯧꯒꯠꯂꯒꯁꯨ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯤꯑꯕ ꯇꯨꯝ ꯍꯧꯗꯣꯛꯄꯅꯤ ꯀꯥꯏ ꯀꯞꯅ ꯈꯣꯠꯅ ꯇꯧꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯣꯇꯦꯜꯁꯤꯡꯁꯦ ꯋꯥꯒꯤꯗ ꯃꯑꯣꯡ ꯗꯤꯖꯥꯏn ꯐꯖꯕ ꯌꯥꯝ ꯁꯥꯈ꯭ꯔ ꯌꯥꯅꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯅ ꯑꯗꯨꯝ ꯌꯥꯝ ꯎꯗꯦꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯋꯥꯒꯤ ꯗꯤꯖꯥꯏꯟꯁꯦ ꯌꯥꯝꯅ ꯎꯏ ꯑꯗꯣ ꯀꯣꯐꯤ ꯂꯧꯔ ꯊꯛꯑꯦ ꯃꯌꯥꯝ ꯀꯣꯐꯤꯁꯦ ꯊꯛꯄ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯎꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯣꯕꯁꯦ ꯍꯤꯒꯠꯂꯤꯁꯦ ꯉꯣꯁꯦ ꯇꯤꯡꯒꯟꯅꯩ ꯇꯨꯝꯃꯒ ꯄꯨꯊꯣꯔꯛꯏꯅꯦꯕ ꯒꯥꯔꯤꯗꯒꯤ ꯕꯥꯊꯔꯨꯝ ꯆꯠꯅꯕ ꯍꯥꯏꯅꯀꯣ ꯑꯗꯨ ꯑꯗꯨꯝ ꯁꯥꯟꯅꯅ ꯁꯤꯒ ꯍꯤꯒꯠ ꯉꯝꯃꯤ ꯒꯥꯔꯤ ꯀꯥꯔ ꯑꯃꯨꯛ ꯇꯨꯝꯈꯤꯗꯣꯏꯅꯤ ꯄꯥꯝꯃꯨꯏ ꯀꯣꯐꯤꯁꯦ ꯎꯕꯗ ꯅꯪ ꯆꯥꯔꯣꯏꯗ꯭ꯔꯣ ꯃꯃꯥ ꯂꯩꯔꯛꯏꯁꯦ ꯑꯃꯐꯥꯎ ꯗꯦꯃꯦꯖ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯉꯣꯏꯅꯦ ꯑꯩ ꯂꯩꯔꯛꯏꯁꯦ ꯃꯥ ꯍꯥꯏꯕ ꯀꯣꯐꯤ ꯊꯨꯝꯃꯅꯤꯅ ꯃꯌꯥꯝ ꯁꯤ ꯆꯥꯒꯦ ꯍꯥꯏꯅ ꯂꯩꯔꯛꯏꯅꯤ ꯀꯣꯐꯤꯅ ꯍꯥꯏꯅ ꯈꯨꯊꯨꯝ ꯑꯃ ꯆꯤꯅꯤ ꯍꯥꯞꯀꯅꯨ ꯍꯥꯏ ꯍꯥꯏꯅ ꯊꯛꯄ ꯂꯣꯏ ꯉꯝꯗ ꯊꯝꯃꯝꯃꯦ ꯅꯪꯗꯣ ꯐꯨꯔꯇꯤꯗꯣ ꯊꯛꯑꯣ ꯃꯆꯥꯗꯣ ꯄꯄꯥꯅ ꯂꯩꯅ ꯂꯩꯕꯅꯤ ꯐꯨꯔꯇꯤꯗꯨꯒ ꯆꯤꯞꯁꯇꯨꯒ ꯑꯃ ꯆꯥꯔꯣ ꯑꯗꯨꯒ ꯃꯄꯥꯅ ꯊꯥꯕꯤꯕ ꯐꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯗꯤꯌꯥꯁꯦ ꯃꯕꯣꯛꯀ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯨꯅꯔꯤꯅꯤ ꯃꯥ ꯑꯃꯨꯛ ꯐꯝ ꯑꯃꯨꯛ ꯍꯤꯞ ꯇꯧꯅꯀꯣ ꯀꯣꯂꯦꯖ ꯃꯅꯨꯡ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯀꯣꯂꯦꯖꯁꯦ ꯉꯟꯅꯗꯤ ꯊꯨꯡꯉꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ 4:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯨꯡꯉꯔꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ 7 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯗ꯭ꯔꯥꯏꯚꯔꯗꯣ ꯊꯧꯕ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯃꯩ ꯃꯆꯥꯁꯨ ꯆꯥꯎꯃꯦꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯅ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯒꯦꯠꯇ ꯂꯩꯔꯝꯃꯦ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯒꯣꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯇꯔꯒꯤ ꯁꯥꯏꯗꯇ ꯃꯤꯗꯨꯂꯤꯅꯥꯗꯤ ꯅꯣꯡꯃ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯃꯥꯗꯤ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯟꯒ ꯁꯨꯅ ꯐꯧꯔꯝꯃꯦ ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯂꯁꯤ ꯄꯥꯝꯕꯤꯒꯁꯦ ꯂꯣꯏ ꯀꯪꯉꯝꯃꯦ ꯏꯁꯤꯡꯗꯣ ꯑꯩꯅ ꯊꯥꯡꯗꯅꯁꯨ ꯊꯅꯝꯗꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯂꯥꯛꯄꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯍꯥꯟꯅ ꯌꯦꯡꯉꯦꯕꯀꯣ ꯍꯩꯅꯥ ꯄꯥꯝꯕꯤꯁꯤꯗꯤ ꯐꯖꯕꯅ ꯂꯣꯏꯔꯝꯃꯦ ꯐꯖꯅ ꯁꯪꯅꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯑꯃꯐꯥꯎ ꯃꯌꯥꯝ ꯑꯋꯥ ꯐꯗꯤꯒꯣꯝꯒꯁꯦ ꯃꯃꯤꯡ ꯂꯩꯔꯝꯗꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯇꯞ ꯑꯅꯤꯅꯦꯕꯀꯣ ꯃꯃꯤꯡ ꯑꯃꯐꯥꯎ ꯂꯩꯔꯝꯗꯔꯦ ꯂꯣꯏ ꯁꯤꯔꯝꯃꯦ ꯌꯦꯅꯝꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯖꯦꯅꯝꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯐꯖꯔꯝꯃꯤꯁꯦꯀꯣ ꯖꯦꯅꯝ ꯑꯅꯤꯁꯦ ꯄꯨꯔꯥ ꯁꯣꯡꯅ ꯐꯖꯔꯝꯃꯦ ꯇꯣꯅꯤꯡꯒꯣꯛꯁꯨ ꯁꯤꯔꯝꯃꯦ ꯑꯩꯅ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯈꯥꯗ ꯊꯝꯕꯗꯣ ꯑꯗꯨꯒ ꯁꯤꯅ ꯂꯦꯕꯨꯗꯨꯅꯤ ꯂꯦꯕꯨꯁꯦ ꯃꯤꯅ ꯈꯔ ꯍꯦꯛꯇꯣꯛꯑꯝꯃꯦ ꯃꯌꯥꯝ ꯀꯅꯥꯅ ꯍꯦꯛꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯄꯥꯜꯍꯧꯕꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯄꯥꯜꯂꯝꯗꯔꯦ ꯍꯦꯛꯇꯣꯛꯑꯝꯃꯦ ꯈꯔ ꯑꯗꯨꯒ ꯃꯌꯥꯡꯕꯗꯤ ꯑꯗꯨꯝ ꯃꯥꯏ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯀꯣ ꯁꯤꯁꯨ ꯁꯤꯗꯦ ꯑꯗꯨꯝ ꯔꯨꯝꯗ ꯆꯪꯉꯦ ꯑꯗꯣ ꯔꯨꯝꯗ ꯆꯪꯉꯛꯏꯁꯦ ꯀꯤꯅ ꯆꯪꯉꯛꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯅꯥꯄꯤꯒ ꯂꯩꯔꯝꯃꯗꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯤꯗꯨꯂꯤꯅꯥꯁꯤꯅ ꯀꯣꯝꯕꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯊꯤ ꯍꯥꯏ ꯃꯄꯥꯅ ꯇꯥꯛꯂꯛꯏꯅꯦ ꯂꯥꯊꯤ ꯑꯃ ꯄꯥꯏꯔꯒꯀꯣ ꯃꯥ ꯇꯣꯛ ꯊꯥꯔꯒ ꯊꯤꯔꯤꯅꯤ ꯃꯥ ꯂꯤꯟ ꯊꯤꯔꯤꯅꯤ ꯍꯥꯏꯅ ꯐꯕꯨꯡ ꯀꯔꯤ ꯀꯔꯥ ꯄꯨꯝꯅꯃꯛꯇꯅꯦ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯁꯟꯅꯗꯤ ꯂꯣꯏꯔꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯔꯨꯝꯁꯦ ꯂꯩꯕ ꯆꯥꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅꯗꯤ ꯂꯣꯏꯁꯜꯂꯦ ꯄꯨꯡ 2-3ꯅꯤꯀꯣ ꯑꯩꯅ ꯁꯤ ꯁꯤꯠꯄꯒ ꯁꯦꯡꯕꯒ ꯇꯧꯕꯗ ꯆꯪꯉꯛꯏꯕ ꯃꯇꯝꯁꯦ ꯗꯤꯌꯥꯁꯤꯗꯤ ꯃꯣꯕꯥꯏꯜꯁꯦ ꯉꯟꯅ ꯊꯝꯃꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯉꯟꯗ꯭ꯔꯗꯤ ꯃꯥꯁꯦ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯉꯜꯂꯒ ꯊꯝꯃꯦ ꯃꯄꯥ ꯕꯥꯊꯔꯨꯝꯗ ꯆꯪꯒꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯆꯪꯉꯅꯤ ꯑꯗꯨꯒ ꯃꯥ ꯑꯗꯨꯝ ꯏꯔꯨ ꯃꯥꯏꯊꯣꯛꯄꯤꯔꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯄꯔꯗꯥꯗꯨꯁꯨ ꯄꯥꯟꯁꯤꯜꯂꯦ ꯅꯍꯥꯟ ꯂꯧꯊꯣꯛꯄꯗꯣ ꯂꯣꯏꯔꯛꯑꯦ ꯋꯥꯕꯗꯤ ꯋꯥꯔꯦ ꯁꯥꯊꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯂꯣꯏꯁꯟꯗꯣꯏꯁꯤꯗ ꯈꯟꯕꯗꯅꯦ ꯅꯍꯥꯟꯗꯒꯤ ꯇꯦꯟꯁꯟ ꯑꯣꯏꯅ ꯂꯩꯔꯤꯅꯤꯀꯣ ꯆꯠꯇꯣꯏꯁꯦ ꯇꯟꯗꯅ ꯂꯣꯏꯁꯟꯗꯗꯤ ꯌꯥꯗꯕꯅꯤना ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯐꯤꯜꯇꯔ ꯆꯥꯝꯗ꯭ꯔꯤ ꯐꯤꯜꯇꯔ ꯆꯥꯝꯃꯒ ꯂꯣꯏꯁꯜꯂꯅꯤ ꯐꯤꯜꯇꯔꯒ ꯕꯣꯇꯜꯁꯤꯡꯁꯤꯒ ꯆꯥꯝꯗ꯭ꯔꯤꯀꯣ ꯕꯣꯇꯜꯗꯨ ꯏꯁꯤꯡ ꯂꯩꯔꯒ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯊꯛꯆꯜꯂꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯥꯝꯃꯅꯤ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯤꯗꯤ ꯀꯥꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯜ ꯂꯣꯏꯔꯦ ꯁꯤꯒꯩ ꯇꯦꯕꯜꯁꯦ ꯑꯉꯧꯕꯒꯁꯦ ꯃꯌꯥꯝ ꯆꯨꯔꯝꯃꯤ ꯁꯥꯞ ꯍꯥꯞꯄꯒ ꯇꯛꯏꯅꯤ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯗ꯭ꯌꯨꯇꯤ ꯕꯥꯔꯊꯤꯟ 2 ꯐꯤꯅꯤꯀꯣ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯈꯨꯝꯃꯝꯕ ꯈꯣꯠꯂꯝꯕ ꯐꯤ ꯃꯌꯥꯝꯗꯨꯅꯤ ꯁꯦꯠꯂꯛꯄ ꯐꯤ ꯃꯌꯥꯝꯁꯤꯡꯒ ꯇꯣꯇꯦꯜ ꯕꯥꯔꯊꯤꯟ 2ꯅꯤ ꯑꯩꯅ ꯁꯨꯗꯣꯏꯁꯦ ꯐꯥꯏꯅꯦꯜꯂꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯖꯨꯝꯁꯦ ꯍꯧꯖꯤꯛꯇ ꯖꯨꯝ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣꯅꯦ ꯖꯨꯝꯁꯦ ꯍꯧꯖꯤꯛꯇ ꯖꯨꯝ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯙꯨꯞꯀ ꯂꯣꯏꯁꯟ ꯈꯣꯠꯁꯟ ꯂꯣꯏꯔꯒ ꯊꯥꯔꯛꯄꯁꯤꯒꯇ ꯍꯧꯖꯤꯛꯇ ꯋꯥꯈꯜꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯀꯣ ꯃꯌꯥꯝ ꯂꯥꯏ ꯊꯨꯝꯃꯤ ꯊꯥꯔꯒ ꯑꯗꯨꯒꯇ ꯖꯨꯝꯁꯦ ꯃꯇꯧ ꯃꯥꯟꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯛꯏꯅꯤ ꯂꯣꯏꯔꯦ ꯋꯥꯈꯜꯁꯦ ꯆꯝꯊꯩꯌꯦꯕꯀꯣ ꯙꯨꯞꯀꯤ ꯃꯅꯝꯒꯁꯦ ꯇꯥꯔꯒ
मैम थबक पुनमक से लोइसल्लगा मिदुलिनाना कनो तौसे आय चा थगलगे मा चाकसु माना पिजदोइने बको ngasi मा चा लोलाय मोजे चलगा थौरगे से सिनादि आय सरुक पीरगे सिना मपाई सरुक अमा पीरनी पाइरो पाइरो दोइना से सिना मामीना हापी रहीनी नहाने लक्ष्मीपुर लेरको पोचै सिंगुनेबा थागे मैम ये परिस्मिता के लिए ओ अभी आया लाइट ये टेस्ट करके देखो परिस्मिता ये अरुणाचल का है ना नहीं वो मणिपुर का ही है क्या है ये मूढ़ी से बनाया हुआ बिस्किट जैसा है ट्राई करके देखो देती हूँ मैं इसे ना हाक तुम धरूरे को मिदुलिना ना चाक लोय ना हौदोरे चक चारुगे सकसे लोय दिया पपाई सरुक तुमदा पोरानी आई मोइदा तुम चारनी ये पपाई चाक पूरगा लाए मैम अईबुदी आदा चारुरनी मा तुम सिगा चारगे वारा दुगा सोमदगा चटनिंगदरे आइको मा माइसे nga thongbamga hawai thongbam ni aina machi da dum hapsalala nga thongba se papa hodo macha papa hodo morok charang hodra honda ba hogolo lo lawo chak pire ai thabu thage ne jam jam hongde ising khara thaksalu ba nang ising leirakpase 5 liter se leirei natra ui na tu ni kwa chali khuchat to 1 liter se singa sai thabak su bin thak padu ni adi hap to tho ui ni kwa tu badu da a tu ni kwa ui bada khuchat na masa nang tari du ba kari khuchat no du ba मुझे भी ज्यादा मत दो मिदुलिना हाँ हो जाएगा मेरा राइस ज्यादा है थोड़ा कम करो ना और ये दाल तो आप लोग लेंगे शायद मैं ये पानी लाते हैं ये मसाला तो ले लो चाक चानिंग दे वा मन ना चानिंग दब दो ओए नहीं ये ही मेरा हो जाएगा हम गया इनो दुगा फमा नंग टेबल लांबा फंगोय पापा में ना चलो ना पापा का चाव रो पानी है लेके आया